खुरुमजरी नॉर्थ ईस्ट विंडो टीवी न संदोक्चरीबा नुंगथिलगी पाव मियेंग ताबिरीबा पुमनमपु अहानबमक्तदा तरामना उक्चरी ngasi imphal da phongkiba maruiba pauche singi manungda maruiba pauche oiriba huyel lampaugi editor gi ayaba lawjoraga pauche sa phongkiba maruiba pausing pathukchari ahanbada pathukchari local news India amasung Myanmar na territorial exchange tawrakadra hangbada Govindas Konthojamna paukhum amata pikhidri Huyen lan pauna wafam asigi matangda Home Minister Govindas Konthojamda contact torubadadi Ministry of External Affairs tagi chap chaba report lauraga phongdorakle haina khangalakhi India amadi Myanmar anigi marakta lairiba ngamkhai paringi lamgi saruk khara khara leibak anina exchange tawnarakpa yabagi wafam thorakpadagi matang yauna paumi singna hangba wahang singi paukhum Home Minister Govindas Konthojamna pikhidri ngasi lenga ki Home Department amasung Manipur State Population Commission na senduna demographic profile of Manipur haiba hiramda Hotel Classic Grande da numit nini jupna chathagadaba consultative meeting kam seminar hodokpagi thoramda Chief Minister 𝐻𝐸𝐸 amadi Home Minister Govindas Konthojamna saruk yakhi hodokpagi thoram aduda loiraba matung pawi singa Chief Minister amadi Home Minister da hiramasagi matangda wahang sing hangna bahonaki Chief Minister di thoram loiraba matungda thuna yangna hotel asi thadokna chatkibadagi Home Minister thorakpada paumi singna wahang kaya hangkibani India amasung Myanmar gi marakta Manipur gi lamgi saruk khara exchange tawnabagi wafum thorakpadagi hangkiba wahang singda Home Minister Govindas Konthojamna machin khumjinduna paukum amata pirangkidabani paumi singna NRC gi matangda wafum khara phongdokpinaba haibadasu matam chabada ningthijana paukum pijage haina khumlambadagi makha taramkhidi Consultative meeting cum seminar asida Chief Minister na hai ngasigi meeting cum seminar asina maru oina demography gi matangda matam sangna Manipur miyamna amadi CSO singna khanaraga lakhiba adu mapum oina amata oina tashillaga miyam gi yaifagada ba recommendation amadi constitution gi paring kaidana lakani haibigi thajaba chawnge lei Manipur asi ban blockade amadi tongan tongan ba irangna aduki matik miyam wahan badanatana semilonda su chawna sokhali Maramasina miyam da Khongjang Junction bada laibak ki kaigadaba miyam da awa ana pigadaba makhalgi Khongjang Junction biganu miyam gi afaba oigani haiba hiram singadi laingak nasu achoba thodang lauzage haiki Home Minister nasu miyam na census NRC citizenship demographic change na chingba hiram singi tongan ba mawongda khanaramba amadi chamamnaba lairamba singadu ngasi akhangai sing yauna khananainaba asida miyam da lairamba chamamnaba kaya ko hanba ngamnagani thajai Lengang na miyam gi apamba sing center da thengkhang kayarakta takshilakli August 2019 da assembly da warib lauduna state population commission aduga NRC gi warib lauduna center da taknaduna lakli Irang lairingai gi cherakta March ama 2013 da su amuk hana warib lauduna NRC ani asi chatna hanbina ba takshinkibani haiki Pangthokadariba census asida yumfamoiraga atungda lakadariba chahi taramuki development planning amadi Manipur fangadaba resource ki saruk amasung public policy mayam semgadoribani maramasida census ki damak Manipur na karamna ningthina sem sagadage haibana chingbasu ningthina khanaba tangai fade NRC asi chatna hanbada center na yaraklabadi institutional amadi legal gi oiba sem sagadaba singsu kopna nainaba changi haiki mahakna makha tana hai Manipur lengak na miyam gi apama matung ina thabakaya paikhalakli demography da honglakli ba kaya ga mari leinena Hena mapum fana thabak paikhatpa yanaba CSO amadi miyamgi luchingba sing yauna ngasigi thoramasiga mari leinana consultative committee ama semhaningbagi apamba phongdokhi miyamgi ni haiba thabak ama lakpa matandadi pumna magna amato oina chatminaba tangai fadi haiki Demarcation tawgani hainaribasi Manipur gi miyamna tumina leifam thokte kupna khana hoba mathautai nandoluwang Hauzik demarcation tawgani hairibasi Manipur gi miyamna tumina leifam thokte masigi matangda yamna kupna khana hoba mathautai haina social activist Fairoism nandoluwang na phongdorakli
वाफम असी हौजिक मियामना इंडिया अमदी म्यांमार की स्क्वायर किलोमीटर अमगदा स्पीड की ngam-khay exchange tawbagi wafam ama haukiba July 13 the Diplomat magazine da phongkibagi matangda miyamna nungnangba poknaribasigi matangda pauchi asiga unarubada nandoluwangna phongdorakibani mahakna makhatana haikibada demarcation tawgadoriba mafam asi Manipur gi Chandel district ki mafam kharaga Myanmar gi sangaingda lariba Cabo Valley की मफम खरगा स्क्वायर किलोमीटर अमगदा स्पीड मरी की चांग ओनबगी वाफम असिदा मणिपुर लेंगांगना करी फिरेप लौरे अमदी मियामना मसिदा अदुमक यारब्रा हाइबसी खनब तंगाई फद्रे इंडिया का म्यांमार का ताइनरीब मफम असि किलोमीटर 4,494 अमदी मणिपुर दा म्यांमार का ताइनरीब लमना किलोमीटर 409 ngam-khay asigi choyenabasi ngalingaidaगी अदुमक लेरकपना कुमजा 1953 की मार्च 10 दा इंडिया अमदी म्यांमार लेंगाप अनिगी मरक्ता इंडो बर्मा बाउंड्री एग्रीमेंट अमा बर्मा की रेंगुंदा खुयेक पिनखी मदुगी मतुंगदा इंडिया अमदी म्यांमार की ऑफिशियल सिंगना जॉइंट बाउंड्री कमीशन अमा सेमखी कमीशन असिना इंडिया म्यांमार बॉर्डर की किलोमीटर 494 असि डिमार्केशन तौबा हौखिबनी मसिदगी ngam-khay की वाफम सिंग असि तुमिना खरा लेनरबा मतुंग कुमजा 2019 की ऑगस्ट इंडिया की पार्लियामेंट मिफमदा इंडिया लेंगा की माइकेदगी इंडिया अमदी म्यांमार की अपुनबगी ओइना बाउंड्री मैकेनिज्म अमा सेमलगा किलोमीटर 1,100 सांगबा ngam-khay असि डिमार्केशन तौगनी हाइबा वाफम थमखिबनी मसिगे इरोइना ngam-khay डिमार्केशन तौरगा बाउंड्री पिलर 9 युंगदबा मफम खंदोकलगा नौना पिलर युंगनी हाइकिबा लेख्रे लोइना हौजिकसु मणिपुर का म्यांमार का चोयेत नदुना लेरिबसी मोलचोंगी पिलर नंबर 35 अमदी 39 मोरी एरिया की पिलर नंबर 35 अमदी 39 की मरक्ता लेरिबा पिलर सिंग लोइना चोरो खुनौ नत्रगा न्यू चोरो हाइरगा खंगनरिबा मफम असिदा लेरिबा पिलर नंबर 49 अमसु 95 हाइरिबा सिंग असिनी ngam-khay की matangda miyamna nungnangba fauraqlibasi ikuikuidana म्यांमार की प्रेसिडेंट मिंगो लाइंगी निमित मंगानी की खोंगचता हौकिबा मे 13 दगी जून 3 फाउबा इंडिया दा लाक्लोमखिबदा इंडिया लेंगा का सानखिबा वारी कयादगी लम ओनबगी इशूसी थोलकपनी हाइना लौबदा हाइमनबा थोक्ति हाइखि चलिबा चही 2013 की जुलाई की तांग 13 ता यूएसए दा फोंबा द डिप्लोमेट हाइबा मैगजीन दा अखोई मणिपुर का मई पाव योके करम पाव कांदा मणिपुर की चांदेल डिस्ट्रिक्ट की मफम खरा गा अखोई म्यांमार की कबो वेली की मफम खरा गा ओंथोकनबगी वाफम ने कयाम चौवा लमनो हारगदी 1.4 स्क्वायर माइल नि मसी किलोमीटर दबोदी अहुम ट्रेन बा किलोमीटर खरा हेबगी वाफम नेबा मसी गुंबा मणिपुर की लम खरा गा म्यांमार रोमदगी लम कबो बेरोम की लम खरा सगाई जिंद लेबा लम खरा गा वननी हाबिसदा मणिपुर गवर्नमेंट यारबरा अदग मणिपुर मियामना मसिदा दुम अखोई करी फिरेप लौगनी अखोई फिरेप अमसु लौफम थोई मरमदी कइनो हाकांदा सुमाइना मणिपुर की लमसी अखोई मफम मरांग खंगदना मांग हनगदरा नतगा मसी तौगदब थबसी मणिपुर दा वइजगदुरिबरा आई इंडिया दा ना वइजरम बयाई अदग मणिपुर दि वइजगदु वइजोदा हाइबा वफम सिमसु अखोई यामना नैना बफम तायबा अखोई मणिपुर की लम के चैना बय वफम सिगी मतंगदा 2002 की जनवरी की तांग 3 ता मतमदुगी गवर्नमेंट कैबिनेट सब कमिटी में सेमगा अखोई मणिपुर की लमसिगा अखोई ब्रह्मारों की लमसिगा अखोई ताइनबगी लमसिदा अखोई लमसि मांगबय मतंग थिगनब कमिटी में सेमे थिगलले अदु मतमदुसु मदुगी रिकमेंडेशन इंटीग्रिटी डे का याम चावना मणिपुर की पांथोक मणिपुर मियाना पांथोकपा निमित अमनि मणिपुर की इंटीग्रिटी डे ना हाइबा निमित असि 1997 दा मणिपुर की पुनब सकतम काइबे यारो हाइबा तोबा मणिपुर की मियामना अखोई मियोय लाख मंगा मुक्ना सखिबा साउथ ईस्ट एशिया फाइगी चौबा मियाम खोंचत अमने हाइनरिबा अमुकोना सिला सखिबा खोंचत अदुगी निसिंग तोलम पांथोप निमित अमनेबा हाइबा निमित अगस्त मरी असिदा अखोई मिनिस्टर ऑफ एक्सटर्नल अफेयर्स की ऑफिशियल स्पोक्सपर्सन ओरिबा रणजीत जायसवाल ना माना हाइसी हाइबा वजिकी डिप्लोमेट दा फोंगिबा पावगो मइलेना मणिपुर की लम खरा चांदेल डिस्ट्रिक्ट की मनिंगदा लेबा लम खरगा अखोई म्यांमार की सगांग निजेंगी लम खरगा अखोई वंथो वंजिन तौबगी वा याम कुमना खनब लेरे हाइबा वाफम हम ले अदो हाइबा मणिपुर की लमजी म्यांमार का लमसी कई वंथो नतागसु मदु अखोई की पार्लियामेंट दा वारी अमदी लोबम संगेबा अदो पार्लियामेंट की अखोई की नोंजु मिफमजी अखोई जुलाई तांग 10 दगी हौरगा अखोई की अगस्त की तांग 10 गो हमदोय दे लोइदोइनी अदुबु हाइबसी अगस्त की तांग 3 दे लोइगदोबसी अखोई कोइते ngasi अगस्त की 9 ओइरेबा थबक तौगदुरे हाइबा वाफमसी अखोई मसी मदी खंगद्रे अदुगा मणिपुर का म्यांमार का समनैबा किलोमीटर 2 पान की मतंग से याम कुमना सेनरगा मणिपुर अखोईदी लमसी मांगबा यारोय
हाइबगी फिरे अमा चेन लहौद्रगदी ममैदा अखोगी हाकता अदुगु मणिपुर की लम पिथुखिबा अदुगा सोंदना अखोगी कबो वैल्यू लम खर लौबनी का हाइबसी ओइजबर ओइजदबर हाइसि वाफम हम लेबे मरमदी कबो वैल्यू सि अखोई मणिपुर की लम ओइगदबनी हाइबगी वा February mari da semkhiba anauba lengak asi normal government nati abnormal government ni khemchan JSC February mari da handaki anauba lengak semlak libasi normal government amadi nati abnormal government ni haina Chief Minister 𝐻𝐸𝐶 na phongdokri wafam asi lengak ki land resources department na senduna palace compound gi MSFDS ki auditorium da pangthokpa loising asigi online portal nipan amasung LR manipur mingthonba mobile apps ama launch tawbagi thoromda athoiba mithunglen oireduna phongdokhibani thorom asida home minister govindas konthojam amasung minister 𝐾𝐢𝐯𝐿𝐸 na thoramapu amadi akhanaba mithunglen oikhi Chief Minister na hai chahi asigi February marida lengak asi semlak libasi normal government amadi nati abnormal government ni nongmagi kari thokani khangdaba aina pariba loising sing yengshinba senabadi lairadana tongan ba issue mayam senabada kok chakpa matamasida karigumba amata soihendana revenue loisingna chokhat thorangi thabak ama paikhalambasi thagali miyam nungai hanba amadi araiba lambi pibasi lengaki apamani minister MLA oriba singi chokthok chaningai ni adubu executive tawgadoriba officer singa tawdragadi lengaki maithibo oigani normal oidaba lengak asina sena waringai matamasida masa masagi mathau tawbirambagi damakta thagatpa phongdokhi yamna transparency oina land record lamgi choyet naba khasna thibada mayuk naramba awaba singbu ngasi haudokliba portal nipan amadi mobile app asina miyamda khudong chahalagani loinana chahi yankhai humfu surakpagi che patharakpa mantharakpa su kokhalagani haikhi ngasigi thoramda secretary land resources 𝐷𝐻 deputy commissioner singh amasung SDO SDC singsu saruyakhi National News amuk pathokchari Meghalaya Supreme Court ki order matung ina mafam chadana highway singin nakalda heavy vehicle khamjinba athingba thamkhri Supreme Court ki order matung ina Meghalaya gi East Khasi Hills District Administration na highway singin nakalda arumba gari sing khamnaba akhanana thamliba parking bay lebai natraga wayside amenities sing asida natana lambi gi nakada mafam chadana heavy vehicle amasung commercial vehicle sing na pungkham da khamjinbagi hainabi leiribasi makhata na tawba yararoi haiduna athingba thamjinkhri district administration asing ngasi thokiba order amada district asigi manung jana leiba national highway sing gi nakalda heavy amadi commercial vehicle kaya khamjinbagi hainabi batam sanga tawduna lakli masina traffic ta khudong chadaba ohenbada natana lambi da chatliba singda khudong thiringai oheli Thawangasi Motor Vehicle Act 1988 amadi Control of National Highways Lane and Traffic Act 2002 gi provision gi sing khungaung nabagi thawang amasu oiribani maramaduna makhata na mafam chadana highway gi nakalda heavy amadi commercial gari sing khamjilam labadi action lokhalagani haiki Meghalaya lenga ki order asi chahi asi gi April 16 da Supreme Court na Pahalgam da thokiba accident amaga mari leinana shoe motor case amada National Highway sing da heavy amadi commercial gari sing khamnaba akhanaba thamliba mafam sing asi nattaba atopa lambi gi nakalda khamba yaroi haiba direction adugi matung inna Meghalaya lengang na lokhalakpa thorangni order asi mapumfana chatna hanaba thodang di district administration da sinarakibani order asi khutak gi chadaba haukibaga loinana withdraw tawdriba fawba natraga modify tawdriba fawba tha adi chadaduna leigani amasung thawoidaba miyoi singbu mari leinaba logi matung inna akanba action lokhanaba administration na thorang tawri haina phongdokhi Lok Sabha da Amit Shah over Fanglakta Numit Tara Marini Shuri Gaurav Gogoi
Mamang thagi kundagi hauduna hauzik fawba chatharakliba parliament ki nongju mifam asida numit 13 ni rom sure Union Home Minister Amit Shah uba fanglaktabasi karigidamaktano Amit Shah na Lok Sabha da lakpa ngamdribasi haina Assam ki Congress luchingba Gaurav Gogoi na ngasi Lok Sabha da phongdokri Mahak na hai mamang thagi kunmathoi Lok Sabha da Amit Shah uba fangkidre leibagasi education system da ahomba purakna ba khongjang junction khibada Chawna wathok kaya thokraba matung PM Modi na Instagram da ngaushinnabani haiba mahiroi kaya ngakpide haina phongdorokpa leikre adubu leibagasi nahasingna Home Minister Amit Shah budi ngakpidri haibasi khangadabani haiki mahak na makha taraduna phongdokhibada nahasingi khongjangda police na ka henba force sizinakhiba adugi matangda Congress na Home Minister dagi marik chumba wafum pami haina Lok Sabha da demand tawba horakpadagi Amit Shah masak uba phangkidabani Modi da fazadaba wahi wata sizinaduna nganglubagidi FIR register tawki adubu nupi angangda fazadaba wahi wata sizinakiba luchingba sing amadi lengaki official singi mathakadi FIR register tawroidra hangki Consumer Signal UPI season abada makhatana free oikigani PCI Unified Payment Interface ki Merchant Stars ki matangda miyamda chamamnaba leiringai Payment Council of India na consumer singi oinadi UPI makhatana season abada adumak free oikigani amasung apikpa merchant singi oinasu merchant discount rate na karisu ahongba leiroi haina sengdorakri PCI na hai UPI gi platform singda apikpa merchant singna payment sin lokshinbada ahenba charge lauroi kumjali singani ka taratarukta launch tawbadagi ngasi fawba consumer singi oinadi UPI asi free oiduna lakhibani platform asi sizinabada consumer singda transaction charge launaba proposal thagatpasu leite haiki panba yabadi chahi asi gi oina lupa crore amaga 10.5 dagi henba turnover leiba Achowa merchant singi oinadi UPI transaction da charge launaba bill Lok Sabha na pass tawkrabani International news amu pathokchari Thailand the class 8 tamliba mahiroi amana miyoi nipan nongmaina kaptuna hatkre Thailand gi Bang Kruai district laiba school amada class 8 tamliba mahiroi amana nongmaina kapada miyoi nipan sikre amasung 15 na asokapan nangkre siraba miyoi nipan adugi manungda oza ahum yaukhi haina local media na report tawrakhi School adu da nongmai kable haibigi paw hek phangkhibada miyoi kaya khudongthiba nangkhrabage haibidu chapchana khangba ngamkhide Thengna fangba report amada miyoi nipan gi manungda ahumdi school adu da oja oiba singni haiba masak khangba ngamkhi Nongmaina kaptuna laikhidraba singi manungda mahiroi ahum yaukhi Nongmaina kapliba mahiroi aduna school adu da nongmai kaptringagi mamangda mahaki mapu mabensu nongmaina kaptuna hatkhi hairi Bangkok Post na phongdorokpa reporter amagi matung ina laibak thiba thodok adu Bangkok tagi kilometer kullom chatlaga leiba Northernbury province ki manung chana leiba Depsiren Northernbury school da thokibani thodok adu bu Thailand gi prime minister na yamna lumna lobaga loinana nongmai kapagi thodok adu yamna ningthina sem saraba matung da thokiba laibak thiba thodok amani hairi Maharoi aduna nongmaina kaptuna miyoi kaya hatkraba matung da masa matomta nongmaina kaptuna season ba thorang tawki haina PM na makhata na phongdorakhi Japan da flight chonga hena cancel tawkhri Typhoon Dolphin na Japan tapna changshilakhibaga loinana akanba nungshit akanba nong amasung akanba ithat sing thokalakpadagi laibak adugi flight chonga hena cancel tawkhri hairi
Typhoon Dolphin dagi Jackson Thorang Lokhatpa Oina Laibakadugi Miyoi Lising Kaya Safagadaba Mafamda Thidokre Hairi Typhoon Dolphin na maram oina pung de kilometer chamaga nifu mari rom sitkiba akan manungshina tapna pung de kilometer chamaga maudraga nipan yong na silatuna Japan gi Kyushu region amasung Okinawa prefecture gi marakta yokshilakre haina agency singna fongdorakre Leibak adugi Kagoshima amasung Okinawa da leiba miyoi lak aniga lising homfu henna thaidokuna thamkre hairi Aroibada Houthi militant singna ngapigani militant na Yemen gilami yang khinipan hatkre Saudi Arabia dana michom kaya asoka panangkre Houthi militant na drone amasung missile kapshinduna Yemen gilami yang khinipan hatkre hairi Yemen lami gi mathakta Houthi militant singna landa kibasi leibak manungi lan mayu naribana Yemen da chahi mari asida khwaidigi kiningai oirba singi manungda ama oiri Yemen da tholiba mishimina amadi hana shunaba asi yumthangnariba Saudi Arabia da su sandorakre hairi Houthi militant singna Yemen gi Marif amasung Hadramaut province singda mathang lani gi leifam singda landaduna lani kaya su asok apanangankre haina thajaningai oiba pawamana phongdoraki Komja lisingani kunithoi degi hoduna Houthi militant singna Yemen gi lani da kiningai oiraba landa kaya chathaduna lakli hairi Yemen lani gi mathakta chathakiba landa asiga mari leinana Houthi militant ki wangangloi Yahasarina Saudi Arabia Houthi militant singi mathakta landana balani gi thorang lokhalakibada Yemen lengakna sogatpagi damak paukhum piba oina lengak ki lani gi mathakta target tawduna landa kibani hairi Houthi militant singi landa asibu yaningdaba phongdoktuna Yemen gi defense ministry na lani gi mathakta landa raktuna mishi mina kaya thokaliba asigi paukhum chapchana pigani haiki Yemen da thokliba hatna shunabagi thodok asi hena pakthok chawthorapaga loinana Saudi Arabia ki kha thangba Najran region da Houthi militant singna ngamkhai lana landarapadagi micham taramathoi sokhi haina Saudi led coalition na phongdorakre Houthi militant singna landarakiba aduda Saudi Arabia ki miyoi taret Egypt ki miyoi ama Yemen ki miyoi ama amasung Pakistan ki miyoi ama asoka panangki haina coalition ki wangangloi Major General Turki al-Malki na phongdorakre US amasung Israel na Iran gi mathakta landarakhiba matam adudagi hauna Iran na sogatpa Houthi militant singna Yemen gi lami gi mathakta landabada natana yumlon nariba Saudi Arabia da landaba hokibani leibak ani asina Iran gi lan asida US da sogatli haibagi maral siraduna Houthi militant singna landaba horakibani hairi Norris Minyo TV na sandok chariba nungtugi pao matanga sa losinjari miyeng tabiri ba pumnamapu amuka suhana kurumjari.